Hi, welcome back to my channel. Ngasi sigi video sida akoina discuss tawdise MBBS ama tamba kanda akoina kari subject pai kari subject da like tami paikha thari no haibado adugi do aina short information oina share tawsage si je kai no haibda akoina mi kharna di MBBS tamba je loin paramgani khalambo je natraga kenom mache kitang parangani khalambo je natraga for example I was plastic surgeon or plastic surgery je MBBS ki curriculum da yaungani na khalam bas yai adu kana I su engineering da kai tami adu gumgi kem ta knowledge late aduna mayam khangdaba khar yaurgadi natraga MBBS tamge na changba mi yaurgadi moina sigi knowledge se laina ba semane so MBBS da hojikti amuk curriculum se change tawdana khotana khar change lebra khangde adu hojik akoina tamok matamda anatomy body parts ki study physiology body functions ki study biochemistry hadi biological chemistry hai tare ko biochemistry hai di hadi chemical level da khoi body da enzyme adu da reaction thokpa khotpa sigi mam gi study pharmacology hidak na kamaina body da thabak tawi hidak the body na kamaina respond tawi hadi hidak khoi medicines drugs sigum gi study adagi pathology haibazina khoi illness singze laina singze kamaina form tori kamaina lai lungs ki laina kamaina lai khoina medicine da tamizina laina aduna cc laina sida cc la kana kari hidak na kamaina treat tawi kamaina phali adumaina mu tamme adu pathology sina manung dagi khoi physiology sina ngasai gi normal body function da tambane ba adu normal dagi abnormal kamaina la e habdo aduna pathology da tamba forensic medicine di akoigi poison gumba toxic over chemicals adudagi akoina chaina phurukan kamaina dak legani khokani thawi yalaga kaina tawni mi sira kana kamaina body change lakani adudagi thangchin basibagi kamaina change lakani aduna autopsy tawba khotpa adum samai samna hairage and then microbiology bacteria virus and protozoa sigumagi fungus sigumagi study microbiology then nothing is subjection community medicine akoigi community health ki matang da then tuberculosis water purification malaria the statistics simyam je community medicine da yaure even thong size kyam oigadam no nungsit kyam changadam no for overall health siguma simple issues is loina kupna study the community medicine da then eye ophthalmology hari eye gi diseases then ENT otorhinolaryngology and is called ENT also ear nose throat hari ni swagi disease myam ear nose throat and then when a final year the medicine surgery obstetrics and gynecology angang popo khotpa nupi organs ki laina sing gynecology obstetrics haisina angang popo related gynecology haisina nupi gi laina sing reproductive organs ki diseases sing do gynecology and pediatrics haibadi angang singi angangi laina adudagi orthopedics haina koina surgery ki part oina exam thai orthopedics khara pai adu orthopedics se am detail da pade orthopedics khar pa baje pakha thaba kanda surgery ki exam ga punna marking do za chatle then dermatology skin jisu like pai aduga hosiki medicine da dum pulle exam aduga magi marking adu da do adagi psychiatry zu khar pai and aduzu medicine gi pakha ga pulap medical field oma oibagi adu dum yaholle si lere akoina MBBS ta tamiba subjects myam se so is there anything doubt hangingba lere gadi dum comments ta hangbiro and different type of doctors ki zo video sem gen khalle different type of surgeons ki zo video sem ninge different types of medicine doctors sul lai doctors makhan mayam lei hujikan di masam sai ki specialty da changa hena specialize oire ai hujik plastic surgeon da zo amuk hena specialize to biari cosmetic dang tawba burn dang yengba asoka kai dang yengba mai gi operation dang tawba saru sang gi operation dang tawba cancer gi operation khathang tawba adumaina hena specialized to biari adumaina every field da masa ki specialization yam lemandana ai gi wakhanda common person amana di layman amana di karama doctor na kayeng dano kem bhap tanar maroi ai isamak
sigi laina je sigi doctor yingdira sigi doctor yingdira aiju khangdab yawi branches khal laye akoi gi doctor amada sigi branch ki doctor je kai laina yingi khangbra haibada MBBS doctor amada khangde haidi sigi je karmai to branch no na moina di adu do tamdrimina changdrimina amain tawdana sigi video mam je same gen khale adu somna interested oiba topic yaroga di haibiro o and adu the video semaga knowledge share tawnaba hona sarake. Thank you so much for watching and mathangi video dong thengnas.